ngasi thokiba tongan tongan thaudo wathok amasum phongkhiba sifongsingdigi maruoiba I pausing khongasaraga Manipur Top Channel gi maikaidigi myamna thamjagi ahanbada leibak sigoiba ngasi gi COVID-19 update myamna tentakna thamjagi haukiba pung kunga mari sida leiba asida miyai lising kunga mangaga Samaga humpuga taruk nauna COVID-19 positive oiba thengnarakre aduga hairiba pungpham asida miyai samriga kunthraga tarena COVID-19 positive oiba miyai laikidre aduga hairiba pungpham asimaktarasu miyai lising kunthraga taruka sanipanga kunthra COVID-19 dagi naba phaduna recover tokre hairi aduga hauji India ki oiriba COVID-19 gi apun mafibam hairagadi apun boina leba asida COVID-19 positive oikiba miyai masingsi crore ahunga lakh kungani thoiga lising yankai ge satru ko humdraga mapane aduga hauji nahanduna leiribe active case masingsina lakh ahunga lising humfuga mapanga sanipanga nifuga tarungni aduga apunba COVID-19 gi naba phakraba recover tokraba miye masingna crore ahunga lakh taraga mariga lising nifuga nipanga satret ki yankai ga marini aduga apun boina COVID-19 na sikraba laikhidraba miye masingna lakh mariga lising kunthraga ni thoiga subnagi humdraga mapanne hainasu ngasi ayuki pung nifan fuke thadorakpa health ministry gi report amana makata na su phongdorakle makasa tharakpoina topa marueba paukrana Supreme Court mamang miye ani masa mathanta mai thaduna season ba honakre New Delhi da leiba asigi khwaidigi wangba court ama oidiba Supreme Court ki mamang nupa ama amasum nupi ama masa mathanta mai thajaduna season aba honakre miyoi singaduna karigidama haksinba khongthang adu lokhatlibano haiba hauju phawbi oina sapsana khangma ngamdri haina Delhi police na phongdurakli ngasi numit yungba matung minute kunrom satpada Supreme Court ki gate number di mamang masa mathanta mai thajaduna season aba honaba thawdo aduna maram oiraga miyam sauna mi paiba ponki Kudak Delhi police na sangsinduna miyoi singadu kanana buhonaki mai sakwa horakpadigi laimai da tu khraba nupi aduda ising haijinduna kanana buhonaki aduga nupa adudana athaba blanket amana kupsinduna mai muthana buhonaki tungda makhoi Ram Manohar Lohia Hospital pukhatuna laikatnaki miyoi animak masakhang mangamdri hairi henesu pausina makatana phungdorakli yamnama kiningai oiraba paw masori Masuk makasih terserak po ina to pemaruiba pau kerana Erendro wathok thok wan bada hainaraba misakni compensation pifam thokte Manipur government ki maikaidigi numaising numita Supreme Court ta pikhatkiba affidavit ta laisomam Erendro asi Supreme Court ki order amagi matung ina July 18 da phajinduna thamlambadagi thadokrabasu mahakpu phajinduna thamlubaduga mari lainana laingana compensation pifam thokte maramdi miyesi phaduna lairingai Custodial violence mayok nakibalaite social media ra karem kathai na ba post thagat basi ma ki hainabi oiraba maduna maram oiraga wathok lanthok tholak ningai oibadagi tangai fadana makpu phakibane maram asina mak fajin baga mari lainana compensation pifam thokte hairi ningsingba yabadi me taraga tereta NSA gi makhara fajin khiba Erendro Supreme Court ki order matung ina July 18 mangonda palamba NSAF atu kakthaki loinana court ki yathang matungina thadokhi makhatana petitioner L Raghumani natragana Erendro masagi maikeidigi Supreme Court ta pigiba wakata compensation PU haina takna khiba laite custody da lairingai Erendro masa ot naibana singba mayok na khiba laikide haina pakhum piri makhatana Erendro si naha oiriba social activist ama oina miyamda sauna ithil biba ngamba miyamane maramisna mahakna wakai social media da thagatpana miyam marakta irang thokningai oi hairaduna mamangda Manipur University gi vice chancellor English ngani ga taragani panda khanbagi matangda PM Narendra Modi amadi CM gi photo da Yerum thomduna madugi video thakat palekre maduna matung tabada state asida asoba ihau thoknabagi maram oikhi magna BJP Manipur Pradesh ki president Tekendra laikhidabagi matangda pikhiba comment adusu miyoi kanglup kharagi thamo yamna sokpa oibana miyamgi ingna sikna leiba phibamda kahelakpa yai khanmadagi tangai fadana makhatana social media da wakai thagat pathingnaba makpu phajin khibani haiba wafam court asida phongdokhi hainus pale Makasa tarakpoina to papaw mana sieng kakpigano COVID-19 gi lantheng na ba paikhalakliba lainga ki thorang oina waraba India gi PM na laibak sigi miyoi singda PM GKAY gi makhada sieng ki ji manga yena na ba pirak pa sieng moirang kendra gi manung da laiba Phobala Naran Sena GP Ward number 7, 8 amasum 9 dadi
MLA na sieng kg mari mari khak yelu hai duna miyam da sieng kg mari mari khak yen bire aduna sieng kakpi ganu haina ward number 9 digi khangem bam ongbi asapatina phongdokhre mamang da agent sing na kg mari mari khak pi duna lakli adobu youth club sing tholak padigi mamang thar kg manga yelaga handak na kadigi kg mari mari khak yelibano haina hangladuna MLA na sieng ka I haibadi kadigi kaklibano haina su hanglakli amasum yamna thajaninga oiba mafamdigi phangma pawmana hairi madudi akan manung tabana maram oirakanda hairiba Tamenglonggi Khongsang road ta landslide thokle hairi adugumba asigumba landslide si hairiba Khongsang dagi ngasi ayuk kilometer mangamuk satlakanda hairiba mafam jaga sida thokibane hairi aduga hairiba landslide sina maram oirakanda gari lanthok lansinda apan ba thoki amasum vehicle ayamba soroki both side ta lainari amasum hairiba torengi imaisu danger mark ta wongkhalakli aduga amasum tawgum sung haujik hairiba landslide thokhreba jaga si sengdokpigi thabakana Sibalaya company Edward construction company na akan mamong na hauji Khongsang Tamenglong road ta sathari hain spaw sina makata na phongdorakli amarom da to pawmana Taliban Afghanistan gi sasan paira batungda Kashmir da terrorist hajilaktuna 9/11 attack amuk halakpa yai ngarang numaijung numiki angan mayukta Taliban fighter singna Kabul khudum chan khibaga loinana Afghanistan da Taliban gi lengak laklagani masiga loinana terrorist sing Afghanistan dagi sangsilaktuna India da 9/11 attack amasu nahounana satharakpa yai haina Jammu amasum Kashmir gi hanagi Director General of Police DGP ASP Vetna nungnangba phongdokhre agency ga unaba mada Jammu Kashmir police ki hanagi lusing pure laduna phongdorakibagi matungina terrorist kaya Afghanistan lomdagi ngamkhai lana sangsilaktuna Jammu Kashmir nauna attack satharakpa yabagi singnaba sauna lai Jammu amasum Kashmir matam khara irang nemthaduna lairibasi terror operation sing nauna sathananaba Pakistan gi ISI na masing yamlaba terrorist kaya marum Jammu Kashmir thajilaknaba Taliban da takshilaba yai haiba wafam mahakna phongdokhi haujuk Pakistan occupied Kashmir lairiba Jaish-e-Mohammed amasum Lashkar-e-Taiba gi terror training camp sing asi Pakistan Taliban hongdoklaga thamkhibasu yari hairiba thawong asi international security gi miyeng thaidoknaba taurakadaba khongthangni matamduda anti India terror group sing Afghanistan da nungairaba sangjafam mafam phangani haina hanagi police chief asina maki oiba wafam puthokhi ngarang numaijung numitki angan ba ayukta Taliban fighter singna ikhang khangaudana thomjilaktuna Kabul shahar khudum changraba matungda President Ashraf Ghani gi presidential palace ta thomjilaktuna mapung fana khudum chankhi thaudo adugi pung kharagi mamangda Afghanistan gi president Ashraf Ghani di Kabul thadoktuna Tajikistan da sienkrabani suhairi Tajikistan da su umahakpu sangjafam pirakhidraba matungda Ghani na Omandar thungki Taliban fighter singa lanthengladuna nai tanabagi thawong pamdabadagi mahak laiba ado thadoktuna atopa laibak ta sangjafam larunaba satlibani haiba wafam social media da Ghani na phongdorakhi Afghanistan da Taliban singi sakti kan khalaktuna laingaki sukli pairaba yabagi thakta lakhiba asimak Jammu amasum Kashmir amadi South Asia pumbada hena section ningai oidiba phibam amani hairaduna Betna kumja English singmoga samapan maudraga mapanda pansingna Pakistan gi terrorist singda mating pangsingduna Indian Airlines gi flight IC814 hijack tawkhibagi thawdo adu ningsingki flight adu Pakistan gi terrorist singna Taliban fighter singi matenga loinana hijack tawkhraba matungda terrorist lusingba Maulana Masud bu India government na court Balwal jail dagi tangai fadana thadokpa takhi haina matamduda Jammu gi DIG oina leramba baitna makha tana su phongdokhi aikhoi yamna section ba mathau tari China Pakistan amasum Taliban gi alliance asida India na miyeng thamba sumgani haujuk leba asigi oina sauna singnaba ma laklagani haina su bedana phongdokhi amasum Taliban singna Afghanistan mapung fana khudum chankhibada Pakistan gi Prime Minister Imran Khan apenba phongdokhibaga loinana Afghan gi miyamna minai naithang gi punsirol ama mapung fana thuwaiba ngamkhre haina nauna phongdorakhiba wafam aduga mari lainana
ꯕꯦꯠꯀꯤ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯛꯂꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫